ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯏꯔꯥꯟꯒꯤ ꯄꯨꯡꯒꯥꯎ ꯋꯥꯔꯤ ꯁꯅꯥꯒꯤ ꯅꯣꯡꯁꯥ꯫ ꯃꯃꯥꯡꯉꯩꯗ ꯁꯣꯔꯥꯌꯥ ꯀꯧꯕ ꯏꯁꯐꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯏꯔꯤ ꯈꯣꯏꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯁꯝ ꯑꯗꯨꯅ ꯂꯦꯡꯄꯥꯛ ꯌꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯥꯈꯪ ꯑꯃꯅ ꯁꯣꯔꯥꯌꯥꯕꯨ ꯎꯔꯨꯕꯗ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯕꯨꯛ ꯐꯠꯇꯕꯤ, ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯍꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯗꯨ ꯆꯥꯡ ꯌꯦꯡꯅꯅꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯖꯗꯨꯅ ꯂꯥꯛꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯅꯤꯡꯊꯧꯅ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯆꯥꯅꯕ ꯂꯝꯕꯥ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯂꯣꯏ, ꯈꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩꯔꯦ꯫" ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯊꯧꯔꯥꯡꯗꯨ ꯈꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ ꯑꯃꯁꯨꯡ ꯌꯨꯝꯗꯨꯒꯤ ꯂꯩꯀꯣꯜꯗ ꯆꯠꯅꯕꯒꯤ ꯂꯝꯕꯤꯗꯨ ꯁꯤꯔꯤ ꯊꯥꯛ ꯅꯥꯏꯅ ꯁꯦꯝꯁꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯔꯣꯏꯕꯗꯨꯗ ꯌꯣꯠꯀꯤ ꯑꯔꯣꯟꯕ ꯊꯣꯡ ꯑꯃ ꯊꯝꯁꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯒꯗꯕ ꯊꯣꯡꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯐꯪꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫" ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯉꯥꯛ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯎ ꯁꯨꯕ ꯑꯃꯁꯨꯡ ꯌꯨꯝꯁꯥꯕꯁꯤꯡ ꯀꯧꯈꯠꯂꯝꯃꯤ꯫ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯑꯗꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯥꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯅ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯊꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨ ꯄꯤꯔꯝꯃꯤ꯫ ꯃꯉꯛ ꯀꯛꯈ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯀꯣꯛꯀꯤ ꯁꯔꯨꯅ ꯁꯦꯝꯕ ꯑꯋꯥꯡꯕ ꯌꯨꯝꯕꯤ ꯑꯃ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯒꯤ ꯂꯩꯔꯝꯃꯤ꯫ ꯏꯁꯐꯥꯟ ꯂꯩꯕꯥꯛꯀ ꯂꯣꯟꯅꯕꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥꯕꯨ ꯂꯣꯠꯐꯝꯗꯒꯤ ꯐꯪꯅꯅꯕ ꯊꯤꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ꯫" ꯅꯤꯡꯊꯧꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯐꯪꯕ ꯉꯝꯂꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯑꯔꯦꯝꯕꯗ ꯀꯥꯟꯅꯗꯅ ꯃꯥꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯅꯍꯥ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯒꯗꯕ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯃꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯏꯜꯂꯝꯗꯦ꯫ ꯑꯁꯥꯡꯕ ꯈꯣꯡꯆꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯁꯐꯥꯟ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯤꯅꯥꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯧ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯪ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯀꯣꯛ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ꯫" ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ
ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯂꯨꯍꯣꯡꯕꯅ ꯐꯒꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕꯗꯨ ꯍꯣꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯗꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯈꯤꯕꯗꯨꯗꯤ ꯍꯣꯡꯈ꯭ꯔꯔꯣꯏ"꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯤꯕꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ 8ꯅꯤ ꯆꯪꯅ ꯃꯐꯝꯗꯨ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯔꯥꯌꯥ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯔꯨꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯗꯨꯅ ꯐꯪꯅꯅꯕ ꯍꯣꯠꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗꯧꯅ ꯀꯔꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯔꯤꯕꯅꯣ"꯫ ꯃꯌꯥꯝꯕꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯏꯁꯐꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯔꯥꯌꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ"꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ"꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯗꯅꯕ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯏꯀꯣꯛ ꯑꯁꯤ ꯀꯛꯍꯟꯈꯤꯕꯗ ꯂꯦꯞꯂꯦ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯪꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯑꯋꯥꯡꯕ ꯌꯨꯝꯕꯤꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯗꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯋꯥꯕꯅ ꯂꯥꯛꯍꯠꯇꯨꯅ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯃꯆꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯄꯥꯕꯨꯡ, ꯑꯩꯍꯥꯛꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯔꯨꯒꯦ ꯑꯃꯁꯨꯡ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯈꯜꯂꯤ"꯫ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯏꯁꯐꯥꯟ ꯇꯝꯅ ꯑꯁꯥꯡꯕ ꯈꯣꯡꯆꯠꯇꯨ ꯆꯠꯅꯕ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯍꯔꯗ ꯂꯩꯕ ꯁꯅꯥ ꯁꯥꯕ ꯑꯃꯒꯤ ꯗꯨꯀꯥꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯃ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯣꯠꯄ ꯌꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯁꯥꯗꯨ ꯌꯥꯔꯤꯕꯃꯈꯩ ꯊꯨꯅ ꯁꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯠꯁꯨꯃꯜ ꯑꯣꯏꯅ ꯁꯅꯥ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥꯗꯨ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯅꯥ ꯁꯥꯕ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯅꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯄꯨꯅꯕ ꯃꯤ ꯅꯦꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ
ꯌꯨꯝꯗꯨꯗ ꯊꯥꯈꯤꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯁꯣꯔꯥꯌꯥꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯐꯪꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯃꯤꯠꯇꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯖꯕ ꯁꯛꯇꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯁꯥꯕ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯅ ꯆꯥꯕ ꯐꯪꯒꯗꯒꯦ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯇꯦꯕꯜꯗ ꯃꯃꯜ ꯌꯥꯝꯂꯕ ꯆꯤꯟꯖꯥꯛ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ माꯒꯤ ꯃꯅꯥꯏꯁꯤꯡꯅ ꯆꯥꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯃꯥꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯕ ꯅꯣꯡꯁꯥꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯔꯦꯝꯕ ꯄꯣꯠꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡꯁꯥꯗꯨꯗ ꯑꯃꯨꯛ ꯂꯣꯠꯅꯕ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯤꯠꯁꯤꯡ ꯑꯗꯨ ꯃꯤꯠꯆꯥꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯐꯖꯕ ꯁꯛꯇꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ", ꯃꯍꯥꯛꯅ ꯈꯨꯝꯃꯤ꯫ "ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯑꯗꯨ ꯅꯍꯥꯛꯄꯨ ꯊꯤꯕꯗ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯃꯜ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯐꯪꯅꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫" ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯁꯣꯔꯥꯌꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯡꯁꯥ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯔꯨꯝ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯆꯌꯣꯜ ꯀꯌꯥꯅꯤꯃꯔꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯣꯔꯥꯌꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫" ꯃꯈꯣꯏꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯅꯣꯡꯁꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯨꯗꯦꯛꯂꯁꯤ꯫ ꯅꯍꯥꯛꯅ ꯃꯁꯤ ꯁꯦꯝꯖꯤꯟꯅꯕ ꯄꯤꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯂꯩꯍꯧꯔꯣ꯫" ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯌꯥꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯅꯤꯡꯊꯧꯗ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯁꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯄꯗꯨ ꯁꯦꯝ ꯁꯥꯖꯤꯟꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨ ꯃꯥꯒꯤ ꯁꯅꯥ ꯁꯥꯐꯝꯗ ꯄꯨꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯁꯅꯥ ꯁꯥꯕꯒꯤ ꯗꯨꯀꯥꯟ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯊꯥꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯑꯗꯨꯅ ꯑꯇꯦꯛꯄ ꯃꯈꯣꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯒ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫" ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯁꯨꯡ ꯃꯊꯛ ꯃꯈꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯊꯤꯅꯕꯒꯤ ꯑꯌꯥꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯊꯤꯔꯨꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯀꯣꯜꯗ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ꯫
ꯃꯤꯠꯀꯨꯞꯃꯨꯛ ꯂꯩꯀꯣꯜꯗꯨ ꯀꯣꯏꯅ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯪꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯋꯥꯡꯕ ꯃꯊꯛ ꯑꯃꯗꯒꯤ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯣꯠꯂꯩ ꯄꯥꯠꯂꯩ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯪꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯂꯕꯗ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯑꯃ ꯅꯥꯀꯜ ꯑꯃꯗ ꯎꯔꯝꯃꯤ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤꯒꯤ ꯁꯣ ꯑꯁꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯤꯅꯤꯠ 5ꯗꯪ ꯄꯟꯊꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯅꯨꯡꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯤꯀꯨꯞꯃꯛꯇꯗ ꯃꯍꯥꯛ ꯁꯣꯔꯥꯌꯥꯕꯨ ꯃꯤꯅꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨꯁꯨ ꯀꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯃꯩ ꯊꯪꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃ, ꯈꯔ ꯐꯖꯕ, ꯈꯔꯅ ꯊꯤꯕ, ꯈꯔꯅ ꯋꯥꯡꯕ ꯑꯃꯁꯨꯡ ꯈꯔꯅ ꯅꯦꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ"꯫ ꯋꯥꯉꯥꯡ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯎꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯊꯟꯅ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯂꯩꯃꯥꯏꯗ ꯆꯥꯏꯈꯥꯏꯔꯝꯃꯤ꯫ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯁꯦꯜ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯤꯅꯥꯏ ꯑꯃꯗꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯣꯡꯖꯕ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯪꯒꯣꯜ ꯄꯤꯔꯝꯃꯤ꯫ ꯃꯃꯩ ꯊꯪꯅ ꯏꯁꯐꯥꯟꯒꯤ ꯅꯤꯡꯊꯧꯅ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯧꯗꯧꯗꯨꯒꯤ ꯇꯝꯊꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯃꯆꯥ ꯀꯌꯥ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯔꯨ ꯃꯌꯥꯝꯒꯤ ꯑꯋꯥꯡꯕ ꯌꯨꯝꯕꯤ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯣꯛꯀꯤ ꯁꯔꯨ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯔꯨ ꯑꯗꯨꯅ ꯃꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯗꯨ ꯕꯥꯔꯇꯟ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫